Hi. Okay, Pakistan brothers ni. We are brothers hai tare ko. Ado sumai to bone. Hojik lockdown li bani na. Ado okay Pakistan gi kui team members e yam tuina thing na bangam da batuna video jam da kar lepe. Ado na koi da sum planning sum to bone. Hedi Manipur li ba koi music video ero da any Manipuri funny videos ero. Koi kaya da reaction na ba hore se na. Ani reaction video to mami gonda honest review pi pai da koi ngasi to gudoriba akhoi reaction video si joi nakala yadum haizer ke ko da ham introduction aider sin ham ba akhoi reaction video hodini ai naunu pasiga akhoi myan khangbira mani myan khangbira mani kehta adune hodore rate hogadore adana myan support bigani ana khalle ada ani akhoi support bigani si penda je gido support bigani ko adui mati ki popular way ko moi gi video style je current situation diga sana na uning ba mong da seme ada ai mo video amani ure adun ngasi reaction to jaga do video se cd akoi utri ko ai akoi yeng dri hai ta ai yeng horo maga actually reaction video ina na se na ai no pa ka session to gone anyway ha do wa jam ngang da bida ai reaction video jana do hojara ge do me meaning ta mina si ko miam video ja hojara ge ko bull miner ai do ma da bull miner federal bull miner father I charge coronavirus behind me father na kai we na do ai coronavirus ai lu thung da ka se mo na swan thale di si kai na da bala ne wona me se tare kai do goli ki hangi kai kai wona ki hangi ka ha ju do da swan thale di si kai na da ni tha dai me ma ku tho ke wa ni da swan thale du kai no thari ku thari ami ke no Balata di kap pa ni ko. Wala de ko khang wala de ko idi. Shuru me wala. Ai shuru me wala. Ai shuru me. Ito na. Sama tao dia si ai tu. Ngasi di New York gi abai sai ga. Wow le ga ni kap theru ge. Lai de ni tak ke. Okay kap theru ge. Ito se thung dia hai bo. Kai kap theru ge. Lai de ngasi di khang ito ngasi di New York gi abai sai ga sewai da picnic kap theru ge lai de ni tak chu New York da picnic se be thung dia hai bo to ka kari ba Sai ki kari ba na. siam sa ti hai ni aduna ko section sa ko dau dia de ne ba si lu thung mi yau ko thang lo ai to la de ko sta na tu chala check to tho lu la si fei among da ai si do pusam jage si pusam tham jage de ai hojik corona gi maina hot topics das maina moina afaba positive way da sana yamna uling momong das main puthor ko je ai di phei na khale atom khai yeng si ko kari ni bi mana to ise yum ji daga sinan ko sira si to ise kai no ye won na bo si do na ni si na bai bai ni ya ni adu ni ada ne na mal na khumte party to wi ne to wi sa na yu nei da ma si nei da mama na ma ya ni poraga kari do mana to ise noi me ame kai kai tu ni bo sa Muji berani. Ko buzi be na Ini ni. kan aku ni bisa sari di pijak kan orang tidak ada. hei ma na bi ni ping hei sama sum thana le na phap na kwan khal la ne bi ba Bisa aku kan ada macam mana tadi hari bo. ma to sala na pa lo ni na ngasi Is dengan di pikir kan. Ai si ipan lagi tentu ni ni ha. thare ye ni ke jam chading dai ni sina to Si wa. ya Facebook te photo am thang tai ne ye to hong kong ne dau na kadi sa le chau di ke ai sa bi le na ya yor yor ko ai sawai lo ni khang bi ni chalo khobra khang do bi chali ba tu ne ba se simai na hajan bra ba ai sa pa ni ba ni puni ba de ba di jo le ke wa ni mana mana cuma pada nyanya mandale na kekari ba Ma le. kekari aja gitu dah sunat suami wari mah pasang lagi ba dalam tadi kita ngari tapi kau pandangnya kemana tuh jadi kekari ya kekari yang sana sana si aku kan jangan ini oh itu minta ini kau kemana tuh jangan yang king gini hai ada virus juga tahu sana asal tahu gini sih dan dokter nak hantu kayak sini kita abriu sudah sikit Ni. bentar mana sih me sing ke wakala pene khamao gara-gara kakale na sing ka chakre nani kan dong trok ko puno na mi do ah ipai na daw movie oh corona Go corona. corona go oh corona
ꯀꯃꯥꯏꯅ ꯂꯩꯔꯤ ꯏꯕꯣ ꯂꯥꯏꯕ ꯊꯤ ꯇꯥꯏ ꯒꯣ ꯑꯁꯦꯡꯕ ꯌꯥꯝ ꯊꯤꯅ ꯍꯩꯅꯗꯕ ꯒꯣ ꯀꯣꯔꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯌꯥꯝ ꯍꯩꯅꯗꯦ ꯁꯤ ꯊꯕꯛꯁꯦ ꯈꯤꯇꯪ ꯆꯥꯛꯍꯟꯒꯦꯀꯣ ꯌꯥꯝ ꯐꯕ ꯀꯔꯕꯥꯔ ꯑꯃ ꯂꯩꯔꯤ ꯏꯕꯣ ꯇꯧꯔꯁꯨ ꯇꯧꯖꯕ ꯍꯧꯖꯤꯛꯁꯤ ꯍꯦꯟꯁꯤꯟ ꯇꯥꯏꯖꯔꯁꯦ ꯐꯪꯗ꯭ꯔꯦ ꯈꯪꯕ꯭ꯔꯥ ꯃꯣꯏꯅ ꯍꯥꯏꯁꯦ ꯑꯜꯀꯣꯍꯣꯜ ꯄꯥꯔꯁꯦꯟꯇꯦꯖ ꯆꯥꯎ ꯁꯤꯖꯤꯟꯅꯧ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯀꯩꯅꯣ ꯈꯔ ꯌꯥꯟꯁꯤꯜꯂꯒ ꯌꯨ ꯃꯆꯤꯟꯗꯣ ꯍꯥꯞꯄ ꯁꯦꯝꯃꯁꯤꯗ ꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯆꯤꯟꯅꯦ ꯆꯠꯂꯣ ꯍꯣꯏ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯊꯤ ꯌꯨ ꯋꯥꯅ ꯆꯠꯂ ꯄꯥꯔꯣꯏꯗ ꯑꯝꯇ ꯂꯥꯎ ꯑꯩꯈꯣꯏ ꯕꯥ ꯂꯩꯇꯦ ꯃꯤꯇꯤꯡ ꯆꯠꯈꯤ ꯀꯩ ꯀꯅꯥꯅꯣ ꯐꯣꯟ ꯄꯥꯏꯕꯁꯦ ꯁꯦꯝꯅꯤ ꯁꯦꯝ ꯍꯣꯏ ꯀꯩꯗꯧꯔ ꯑꯩꯈꯣꯏ ꯕꯥ ꯂꯩꯇꯦ ꯍꯥꯏꯕ ꯀꯩꯅꯣꯅꯦ ꯁꯤ ꯑꯣꯏꯔꯒ ꯌꯥꯝ ꯅꯥꯟ ꯁꯦꯝꯃꯦꯕ ꯑꯩꯁꯦ ꯁꯦꯝꯅꯦ ꯍꯥꯏꯁꯦ ꯎꯁꯤꯠꯇꯕ ꯋꯥꯔ ꯅꯪꯁꯦ ꯁꯦꯝ ꯃꯤ ꯅꯥꯄꯥꯒꯤ ꯁꯦꯝ ꯅ ꯅꯥꯄꯥꯒꯤꯁꯤ ꯍꯩ ꯂꯤꯔ ꯂꯤꯔ ꯐꯖꯕꯁꯨ ꯑꯩ ꯈꯛꯇꯅꯤ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯄꯥꯄꯤ ꯏꯕꯥꯅꯤꯁꯦ ꯁꯨꯝ ꯋꯥꯅ ꯋꯥꯅ ꯂꯥꯛꯄꯅ ꯆꯤꯅꯥ ꯕꯣꯔꯗꯔꯗꯤ ꯂꯥꯟꯁꯤꯜꯂꯛꯑꯦ ꯚꯥꯏꯔꯁ ꯌꯥꯝ ꯁꯥꯊꯤꯕ ꯑꯃ ꯇꯧꯔꯦꯅꯦ ꯑꯗꯣ ꯅꯪ ꯇꯝ ꯂꯥꯛꯑꯣ ꯑꯁ꯭ꯋꯥꯏꯗ ꯀꯩꯗ ꯃꯥꯛꯁ ꯅꯨꯡꯒ ꯐꯪꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯨꯏꯒꯤꯗꯤ ꯃꯥꯛꯁ ꯊꯣꯛꯇꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦꯅꯤꯀꯣ ꯌꯥꯝ ꯅꯥꯟ ꯁꯦꯝꯃꯦꯕ ꯚꯥꯏꯔꯁꯁꯦ ꯏꯟꯗꯤꯌꯥꯗꯁꯨ ꯐꯖꯅ ꯅꯥꯔꯦ ꯍꯥꯏꯔꯤꯅꯦ ꯃꯤ 2 ꯁꯨꯔꯦ ꯍꯥꯏꯔꯤ ꯁꯤꯈꯤꯕ ꯑꯗꯨꯅꯤꯅꯦ ꯚꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯌꯧꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯅꯣꯡ ꯀꯥꯗꯦ ꯐꯣꯔꯦꯅꯔ ꯃꯌꯥꯝꯁꯨ ꯂꯥꯛꯏ ꯃꯄꯥꯟ ꯂꯝꯗꯤ ꯃꯌꯥꯝꯁꯨ ꯆꯪꯉꯤ ꯁꯤ ꯈꯟꯕꯗꯅꯦ ꯑꯣꯛꯀꯗꯤ ꯆꯥꯕꯅꯤ ꯑꯍꯤꯡꯒ ꯇꯨꯝ ꯌꯥꯗ꯭ꯔꯕꯅꯤꯕꯣ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯏ ꯇꯧꯋꯦ ꯕꯤꯠꯀ ꯂꯩꯇꯦ ꯑꯩ ꯃꯄꯥꯟ ꯈꯔꯗ ꯀꯣꯏ ꯊꯝꯃꯒ ꯆꯥꯊꯣꯛꯑꯒ ꯖꯤꯇꯤꯒꯤ ꯅꯠꯇ꯭ꯔꯣ ꯈꯩꯅꯤ ꯄꯤꯒꯦ ꯈꯩꯅꯤ ꯆꯥꯔꯨꯕ ꯀꯩ ꯑꯣꯏ ꯆꯥꯔꯣ ꯍꯥꯏꯁꯤꯗꯤ ꯐꯔꯦ ꯀꯗꯥꯏ ꯄꯨꯊꯣꯔꯛ ꯈꯩꯅꯤꯒ ꯑꯣꯏꯅ ꯆꯥꯔꯒꯦ ꯀꯗꯥꯏ ꯄꯨꯊꯣꯔꯛ ꯀꯗꯥꯏ ꯃꯣꯏ ꯃꯈꯥ ꯂꯩꯍꯧꯔꯦ ꯑꯗꯨ ꯂꯧ ꯁꯔꯀꯥꯔꯅ ꯂꯣꯛꯗꯥꯎꯟ ꯂꯩ ꯃꯤ ꯄꯨꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯁꯨ ꯃꯐꯝꯁꯤꯗꯗꯤ ꯃꯤ ꯑꯗꯨꯃꯛ ꯄꯨꯟꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯁꯔꯀꯥꯔꯅ ꯌꯦꯡꯁꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯤ ꯄꯨꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯔꯀꯥꯔꯅ ꯂꯣꯛꯗꯥꯎꯟ ꯂꯩ ꯃꯤ ꯄꯨꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯁꯨ ꯃꯐꯝꯁꯤꯗꯗꯤ ꯃꯤ ꯑꯗꯨꯃꯛ ꯄꯨꯟꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯁꯔꯀꯥꯔꯅ ꯌꯦꯡꯁꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯆꯠꯂ ꯀꯔꯤꯅꯣ ꯉꯥꯏꯈꯣ ꯀꯗꯥꯏ ꯆꯧꯒꯦ ꯍꯥꯏꯅꯣ ꯑꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯂꯨ ꯀꯩꯀꯥ ꯌꯦꯟꯗꯤ ꯌꯥꯝ ꯂꯧꯔꯨꯒꯦ ꯀꯤꯂꯣ ꯀꯌꯥ ꯂꯩꯔꯤꯕ ꯈꯪꯗꯦ ꯑꯂꯨ ꯀꯤꯂꯣꯒ ꯍꯥꯏꯕ꯭ꯔꯥ ꯍꯣꯔꯦꯟ ꯑꯂꯨ ꯂꯧ ꯍꯜꯂꯛꯑꯒ ꯐꯣꯟ ꯇꯧꯔꯒꯦꯀꯣ ꯇꯣꯃ ꯅꯪ ꯁꯥꯖꯟ ꯌꯥꯎꯔꯤ ꯈꯔ ꯆꯥꯏ ꯀꯗꯥꯏ ꯆꯠꯂꯣ ꯍꯣꯏ ꯁꯨꯝ ꯂꯥꯛꯑꯣ ꯁꯤꯗ ꯑꯉꯥꯡ ꯂꯩ ꯁꯤꯗ ꯈꯤꯇꯪ ꯍꯪꯖꯒꯦ ꯑꯩꯕꯨꯡ ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟ ꯃꯇꯝꯁꯤꯕꯨ ꯀꯃꯥꯏ ꯂꯩꯔꯤꯒꯦ ꯇꯂꯞ ꯐꯪꯗꯕ ꯏ ꯀꯥꯔꯤꯉꯩꯗ ꯆꯠꯊꯣꯛꯑ ꯁꯥꯏꯗ ꯃꯃꯥꯏꯗꯤ ꯇꯂꯞ ꯐꯪꯗꯕꯩ ꯀꯟꯅ ꯁꯥꯎꯔꯤ ꯃꯥꯜꯂꯦ ꯀꯣꯟꯅ ꯍꯪꯉꯅꯤ ꯀꯗꯥꯏ ꯊꯝꯕꯅꯣꯅꯦ ꯕꯣꯔꯥꯗꯨꯕꯨ ꯍꯜꯂꯣ ꯇꯣꯝꯕꯤꯔꯦ ꯅꯪ ꯕꯣꯔꯥ ꯊꯤꯔꯁꯨ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯆꯦꯡ ꯆꯥꯛ ꯌꯦꯟꯅꯤ ꯇꯧꯔꯛꯄꯗ ꯌꯦꯜꯂꯔꯣꯏꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯥꯏꯗꯣꯔꯛꯑꯦ ꯀꯩꯅꯣ ꯈꯪꯗꯦ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇꯣ ꯈꯪꯕ꯭ꯔ ꯚꯥꯏ ꯀꯅꯥꯅꯣ ꯚꯥꯏ ꯑꯁꯤꯅꯥꯗ ꯂꯩꯔꯦ ꯅꯨꯄꯥꯗꯣ ꯑꯣ ꯈꯪꯉꯦ ꯌꯥꯝ ꯐꯠꯇꯕꯗꯣ ꯑꯣ ꯅꯍꯥꯟ ꯊꯣꯛꯂꯛꯑꯦ ꯀꯣꯔꯟꯇꯥꯏꯟ ꯊꯝꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯩꯁꯥ ꯄꯥꯏꯗꯕ ꯌꯥꯗꯕꯅꯤ ꯈꯪꯉꯦꯗꯅ ꯃꯤꯒꯤ ꯋꯥꯒꯤ ꯋꯥꯔꯣ ꯇꯣꯛꯁꯨꯅ ꯑꯩꯈꯣꯏꯗ ꯑꯗꯨ ꯑꯣꯏ ꯊꯣꯛꯇꯦ ꯑꯩꯈꯣꯏ ꯀ꯭ꯋꯥ ꯃꯅꯥ ꯇꯥꯡ ꯌꯣꯟꯒꯗꯕꯅꯤ ꯈꯪꯉꯦꯅ ꯐꯪꯗꯦ ꯄꯥꯈꯠꯆꯔꯦ ꯈꯪꯉꯦꯅ ꯑꯩꯒꯤ ꯋꯥꯔꯦꯟꯗ ꯗꯨꯀꯥꯟ ꯈꯨꯗꯤꯡꯃꯛ ꯆꯠꯂꯦ ꯀꯩꯁꯨ ꯄꯥꯏꯕꯤꯒꯅꯨ ꯁꯤꯒꯤ ꯆꯦꯡ ꯆꯥꯛ ꯐꯪꯗ꯭ꯔꯦꯅ ꯀꯩꯁꯨ ꯋꯥꯕ ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯝ ꯌꯦꯜꯂꯛꯑꯅꯤ ꯑꯩꯈꯣꯏꯁꯨ ꯌꯦꯜꯂꯛꯀꯅꯤ ꯌꯦꯟꯗꯨꯗꯤ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯃꯨꯚꯤ ꯃꯥꯛꯁꯇꯤ ꯐꯪꯗ꯭ꯔꯦ ꯀꯥꯏꯗꯩ ꯃꯥꯛꯁꯇꯨꯅ ꯎꯞꯇꯣꯏꯁꯤꯕꯣ ꯍꯥꯏꯔꯤꯕ ꯅꯪꯒꯤ ꯎꯞꯄ꯭ꯔꯥ ꯍꯥꯏꯁꯦ ꯀꯩꯗꯧꯕꯒꯤ ꯁꯥꯎꯔꯣꯏꯗꯣꯏꯅꯣꯕ ꯚꯣꯠꯀꯤ ꯃꯇꯝꯗ ꯃꯣꯏꯅ ꯂꯥꯛ ꯉꯥꯛꯇꯅ ꯇꯧꯋꯤ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯁꯨꯛ ꯋꯥꯔ ꯃꯇꯝꯁꯤ ꯃꯣꯏ ꯀꯩꯝ ꯇꯧꯗ꯭ꯔꯗꯤ ꯀꯅꯥ ꯁꯥꯎꯔꯣꯏꯗꯣꯏꯅꯣꯕ ꯌꯥꯔꯦ ꯇꯣꯛꯑꯣ ꯃꯤ ꯂꯩꯀꯥꯏꯒꯤꯗꯤꯅꯦ ꯈꯪꯕ꯭ꯔꯥ ꯆꯦꯡꯁꯦ ꯀꯤꯂꯣ 4 ꯆꯦꯡ ꯀꯤꯂꯣ 4 ꯌꯦꯜꯂꯤꯕ ꯉꯥꯔꯤꯁꯨ ꯌꯥꯎꯅ ꯌꯦꯜꯂꯤꯕ ꯈꯪꯉꯦꯗꯅ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯁꯤꯒꯤ ꯐꯦꯇꯣ ꯕꯨꯜ ꯃꯥꯏꯅꯔ ꯀꯣꯃꯦꯗꯤꯁꯦ ꯃꯌꯥꯝꯅ ꯆꯪꯉꯒꯁꯨ ꯌꯦꯡꯕꯤꯌꯨ ꯑꯩ ꯑꯣꯔꯤꯖꯤꯅal ꯀꯟꯇꯦꯟ ꯃꯥꯒꯤ ꯂꯤꯡꯛꯇꯣ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩ ꯄꯤꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯔꯤꯌꯦꯛꯁꯟꯁꯦ ꯁꯤꯗ ꯂꯣꯏꯁꯟꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯃꯊꯪꯗ ꯀꯔꯤ ꯔꯤꯌꯦꯛꯁꯟ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯀꯃꯦꯟꯇ ꯑꯗꯨꯝ ꯏꯕꯤꯔꯛꯑꯣ ꯁꯣꯝꯒꯤ ꯑꯄꯥꯝꯕ ꯑꯗꯨꯒ ꯃꯦꯟ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛ ꯁꯤꯆꯨꯋꯦꯁꯟ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤভ ꯗꯤꯇꯦꯛ ꯇꯧꯕꯁꯦ ꯃꯤ 3-4 ꯁꯨꯖꯜꯂꯛꯑꯕꯅꯤꯅ ꯊꯨꯅ ꯔꯤꯀꯣꯚꯔꯤ ꯑꯣꯏꯅꯕ ꯑꯩꯈꯣই ꯐꯥꯒꯤꯁꯟꯒꯤ ꯇꯤꯝ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯋꯦꯜ ꯋꯤꯁꯦꯁ ꯄꯤꯖꯒꯦ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯕꯥꯏ ꯕꯥꯏ ꯑꯗꯣ ꯂꯥꯁ ꯑꯣꯏꯅ
nang sino din ang hero subscribe ko lang. Like, share, and subscribe.